Irang asina maram oiraga sit chama leiba Sursanpur Medical College ta anishuba MBBS base ki sit kun mathoi hangduna leire haina Times of India gi pau sena report tawri. Iram asigi matang da Times of India na phonglakpa report aduna hai MBBS tamna bagi damak anishuba round gi counseling pangthokraba matungda Sursanpur Medical College ta sit kun mathoi asi mention bangamdana leire. Adumapu college asida anishuba MBBS base ki class hongna bagi damak lakiba tang 13 asi matam leptuna laikhrabane. Sai asigi January tha da Union Home Minister na kutsin naram laba Sursanpur Medical College asida state ki quota oina sada marifumanga amasung all India quota gi oina sada taramanga tamlibane. Adumapu hausi fawbugi oina all India quota dagi medical college asida sup nagi mahiroi ahum dagi hena admission taruktri. Aduga college asida nauna enroll tarukiba mahiroi nipan adudi Manipur gi Singi district ta leiba ngaktani hari. Pausin makatana high state quota dagi Sursanpur Medical College asida tamna bagi damak khallaba tampaki amasung nagana Kundaba mafam sing dagi lakpa mahiroi humbudra tarukti hausi tholiba irang sina maram oiraga National Medical Commission apiba alternative aduda oina khanba pamdarakle haibagi paulai loinana all India quota dagi khallaba mahiroi ahum adusu Sursanpur Medical College thadoktuna Jenims ta oina MBBS tamba pambage apamba phongdurukle haina paugi likhun amana khangalakle hausi tholiba irang sina maram oiraga medical college asigi faculty ayambana Sursanpur thadoktuna chanakibana maram oiraga college asi hausi regular faculty amta leitre college asi permanent staff nataba resident doctor ahumna purga leiri hausi college asi da MBBS tamliba mahiroi singma phungfana mahit namba phangna bagidamak ahenba faculty pibinaba apamba phongdrokpa lei haina pau sin makatarakli Amarom the Times of India na phonglakliba report adubu sengdokladuna Manipur lengaki Directorate of Health Services ki Director Dr. K.A. Sasikumar na thadrokpa serol aman hai State Government ki nomination marifamanga amasung All India quota gi oina sit 15 leiba Sursanpur Medical College asida hoki batang taret fawbuda punna mahiroi marifumapan admission tawkre masida State Government na nominate tawba candidate marifamanga amadi All India quota dagi lakpa candidate mari yauri hausi fawbugi oina college asida punna sit 13 hangduna leiri haina Dr. K.A. Sasikumar ki serol sinam khatarakli